meeting da simitlon fagalanchi haiba program ga loina na ngasidi BBF na thabak oina changchin ba koi ngamjare Manipur ge Imphal East West amadi Thobal Kakching Bisnupur haiba jaga sida khoi lopari kun ga manga dagi tadana khoi thabak da khoi onthok sare haiba jaga alu rajma amadi musori na chingba kaya ama BBF singna miyam da khoi simitlon fagana bagi damakta khoi thabak oina paikhat chare ngasigi oiriba situation sina maram oira kanduda Manipur da lanchi loigadra haidana karak hana yengaba matungda ngasidi lanche loidabagi mamisi urakpana maram oiraga Manipur gi praja singi BBF singi manungja chaliba maruk mapang singsi masa mau fana thamnana bagi amade makhoibu jingjing kaijingba oidana bagi nisha pasata gi kanana bagi damakta koi 40 days gi program ama laiba tang tara dage koi mi chama yankai na sharaga koi ahanba phase ge training program koi haujaraga January gi tang 1 new year haina khangnaba numittuda jamna thoningdaba thokdok ama thokpana maram oira kanduda maduda maitai pangan gi ichini naoksingna thokdok tuda communion gi oiba issue kaya ama thorkpa yabadu madubu leiriba leader kaya duna control tawraga jamna laiba mawongda control tobibigi damakta Manipur da lairiba maitai pangal khudimak amadi government gi saipu BBF na thagat phongdok chari loina na maduda thabak oina pangtho uba RPF PLA gi maikai desu aikoina thagat chari madudi matam chana RPF PLA na kanana tawbuno haidana praja khudimakna khangnadana udaba mafamda aikoina hainaba ngamdana leirambadu yamna aina tawruba thabaktu aina tawbani haidana phongdokpa ngamba nipa macham oibagi thongna amaga loinana miyamda chamam nandana RPF PLA na thongdoktu tawbani haina matam chana phongdokpi bi damakta RPF PLA bu BBF ki site gi haininga leitana thagatsari ani BBF to wali basi thoram khudimak da awat pa kaya ama leibana maram oira kanduda akoi ngasi Manipur da leiriba kuki nattaba praja khudimak tagi akoi ngamjaba bikhyari khara bikya oina ngamjaba khara hapiu haijabasini akoi donation mafam khudimak ta akoi laksagani haiba donation si demand natte mana ngamjaba Manipur furupu kanba pamba maitai furupu kanba pamba Manipur bu machet tana kahendaba pamba praja khudimakna magi thamoida cheliba thamoida leiriba magi thamoida phawriba ihulduga loinana bor pibaga loinana makhoina ngamjaba khara aikhoida pibibado madu thamoi sengna lawjabaga loinana thabakta aikoi onthokpa ngamnaba honabada achogba diet oiro haidana pibiu haidana praja khudimakta appeal tokjare masigi makhat haukiba me gi tang humdagi Myanmar Bangladesh sidalaiba chin kuki mejo militant jingna India da moi wakhan manna bajing punjalaga India gi mathakta lan tarakpa asi gi je ngakthokna bayangta India kaidana ba amadi Manipur je kaidana ba ngakthokna bagin ta koi BBF se sembani masi akoi constitution gi makha pona sembani constitution da akoi gi fundamental duties ni tarale haibadi lebak je kar kadam matam amada akoi gi lebak je kannaba haibaje kan bai baje akoi gi citizen khunimaki thodang ni madui thodang du ni akoi lojari je sima lere adug mathangda akoi gi Indian Penal Code ki section 96 tagina 106 ta hairi bije kari no hai matamda kana gum na akoi da hat ke tup ke tawragadi adu do akoi na self defense to ba isang ngaktok jaba je akoi gi right ne ba aduna akoi na village volunteer force na akoi na hoji changjali bije akoi gi Indian Penal Code na piriba amadi constitution na piriba right adu akoina exercise to ba sinna bani ana akoina hoji tawriba se ain gi makhada chachabani aduga si mathakta akoigi National Volunteer Force Bill 1955 hamna amalerame India gi simalai adugi West Bengal National Volunteer Force Act 1949 lei adugi Rajasthan Municipalities Volunteer Force Rules 1963 sigi hariba India gi act jing bill jing ja asigi pidamda akoina village volunteer force semjabani thank you